Meetei, Meitei gi ST, Supreme Court na Zomi Student Federation gi SLP Dispose Toukhre. Meitei Tribe Union na Meitei bu laibak asigi ST list chalhanna bagidamag Union laingak ki mari lainaba Ministry na Manipur laingak ta thara uhai kiba recommendation Thahan bina ba High Court of Manipur da file tawrakiba writ petition civil number 229 of 2023 ki matang da High Court na pikiba direction ki mayokta Zomi Student Federation ZSF na file tawrakiba SLP ama Supreme Court na dispose Toukhre. SLP asi ZSF na Manipur laingak amasung atopa respondent singi mathakta file tawrakiba nei adumoy na magtha sige kunmathoi da SLP asi Chief Justice DY Sandrachur na lusing ba just ahumgi bench na laukhatuna khanakheng matter asi laukhalakpada respondent singi maikei da Solicitor General Tushar Maheta, Senior Counsel N Jotendro, AOR P Ramesh Kumar, Counsel David Ahong Sangbam Yauna, Senior Counsel Sanjay R Hegre na chingba na lepkheng Apex Court na nakal animaki submission sing taraba matungda SLP asibo file tawrogli ba ZSF ta pikiba direction singi manungda makhoi da High Court ta chatuna makhoi na High Court ki order da pendri ba wapam sing sengdok laduna khangan bagi ayaba pikhe loina na High Court na March 13 2023 da pikibo order adubo singna raduna laukhatpam thokpa thabak sing laukhalakpada su ayaba pikhe loina na High Court na pikibo order adugi mayokta haujeksu apil lama pending da lairi haibo wafam phongdok laduna apil adumak tha sige kunipan da list tawna ba direction pikhe panba yabade High Court na March 13 2023 da pikiba judgment aduda Manipur laingaki maikei dage Meitei bu ST list ta chalanna bagidamag Ministry of Tribal Affairs da Manipur laingaki maikei dage thafam thokliba recommendation court na piriba order asi fanglaba matung chayol marigi manungda thanana ba khangan khibane